Union Home Minister Amit Shah na Manipur da hauki ba sahi gi me ahum dagi thorok liba kangup ki irang asi terrorism natte Lok Sabha meekhal gi thabak sing loibaga ahan bada Furup aniga wari sanaduna waroisin puraknaba hotnagani haina fongdokkhre Dimena loba akanaba interview amada wapam asi Amit Shah na fongdokladuna lenga kasina Furup ani gi marakta leiriba yengthina basi wari saduna mangkhraba minungsi adu puraktuna waroisin puraknaba hotnagani haike Lok Sabha meekhal gi thabak thoram sing asi hek loibaga ahan ba thabak oina Manipur gi maite amadi kuki Furup ani gi mihut singa phaminaduna waroisin puraknaba thabak lokhatkani chairak asida yumthangnariba leibak Myanmar masa singnasu sarangnaba asida mateng pangbagum thoklei adubu aikhoina lokhatlakliba thabak sing haibadi border fencing tauba free movement regime regulate taubagi thabakti makha sathakigani Manipur ki Chief Minister N Virenadi tangdu leitana leijaramba Manipur da Myanmar dagi sangsilakliba miyoi singna akaiba pirakle harakpadagi Prime Minister na FMR asi lauthoknaba warep laukibani haina fongdokhi